Inner line permit amasung Manipur si chahi kya hona irang haigedra political instability haigedra sigumba sida dum chenaraga leire ILP gi matang sida mi kaya ama asoka pan nangre public and private property kaya amso akaya toi nangre adu ILP inner line permit hairisi karino aikoi mayam ta khangmin asi Manipur si machin machin ta kitringaida ILP hairisi karinta nate travel document ama khatani government of India na issue toba protected area sing da changbada mitopsing natragana non local sing da piba identification card gumbani samna haibada ILP sigi makada mitop natragana sigi case tadi non Manipuri sing na Manipuri da changbada ILP mandatory oihanba non Manipuri sing na property laiba amasung lepsan ba yahandaba ILP system si hojik Arunachal Pradesh Mizoram Nagaland chanari ILP system si chanalu haina irang kaya hobadagi 2015 March swaida Chief Minister Ibobi Singh na Assembly da bill ama puthorake Manipur Regulation of Visitor Tenant and Migrant Worker Bill 2015 ko ama ILP gi maputta bill sina propose to receive Department of Visitor and Tenants haiba department ama set up toba aduga non Manipuri singbu masa khangdokpa moigi list ama semba masi department sigi makada adu bill asi pass ti to kitre withdraw to kre JC ILPS ki worker singa bill sigi matangda yanaba ama purapa ngamdabadagi adu ILP gi issue si karidagi horakibano ILPC matam sang da yana duna laklaba issue ni JC ILPS ki co-convener KH Ratan gi matungin na 2011 gi census sida Manipur ki total population 27 lakh sigi manungda lakh tararom dinan Manipuri ni sisu yana we abawani source karana dinan Manipuri si around 7 lakhs mu koini hai nonetheless non Manipuri singi population si hengalali hai besi mayam amena yana abawani masinde yana drasu sigi issue si hojik hensalali gi maram si business opportunity and resources thabak and education da unfair oiba competition lakni amasung hena lakni haibagini netting level laiba si masina ni example oina migrant workers singi kosi hongi comparatively to local workers singi sing thabuk phangdaba state reservation laiba college amasung university da sit mangba duga small scale entrepreneur singbu mapandagi lakpa big business singna dominant tobiba masi mayam singna maram oiraga Manipur miyam singi thamoi sida akiba ma pokale adu hangbi ay aikoina adudi karino ILPC chanalamdriji Manipur sida chanalami Bengal Eastern Frontier Regulation Act 1873 sigi makasida British ki Britain matamda adu Manipur na India da merge torba matung 1951 da Chief Commissioner Hemant Singh sina yam tholai taba sadana ahi saraga lothok pikre sidagi non Manipur singna Manipur changmada restriction amta laikidre adu hojik problem si karino hauliba irang si Meitei community haigedra tamgi mina ayamba oina tawi atopa community gi participation si yam uwa phangde sina maram oiraga rumors ama oina spread torage Meitei singi ST status phangnaba ihongni ILP gi natena si communal oiba wakhan sina aikoi society si polarize tore issue amal lakpada aikoi sing si manaba ingam ngamdre adu kari tobi ai aikoi si hojik kwai first aikoi mayam manaba ma changi aikoi gi internal issue si resolve toraga communal harmony thamba maruni chimi amasung tamigi ani gi marakta leiriba mari si phagadhanba yam important ni yari makai non violence ki lambi sijanaraga law and order bu che na ngakadami citizen amasung law enforcer ani makna thukai khaibagi mai thadokpa school thingchanba sina chingba haina sing thadoksi aikoi mayam managa development amasung chokatpagi lambi da khong thangjin manisi so that Manipur can live longer and prosper. As always, thank you for watching and please subscribe to my channel.